Tamnganbadu ngasai nupi aduna saurangdana phone thamkiba amadi unage haiduna prep lakpasu leiramdabaduda mahakna yumda halakpa matamda wakhal aduda matabu khalli tasengna awaba ma oigedaba nuregi wakhal adubudi mahak kaukthokpa tamle tasengna cha ising toklakpa mi tumna khraba matung wakhal aduda khanba yaba kaya ma khallurabagi tungda pung adusu kaya thengba oidri haina khanduna tamnganbaduna meleisana mangonda call tawrakpani adubu call du receive tawrakte tamnganba nupi aduna phone adubu pairaktrabada matomta soli asumna mabu tungkhrabra khangdeni pungsi kaina thengbasu nati masangam jaduna ngana tungkhrabra hoida aroi boina amtang tawraga loire kaigi dawdani tumamoida asi haina hanjina muksu phone adu tawsili somda tatkhre haina harauraga hanjina muksu tawrakpasida meleisana du sauningi mahak ngasidi wari sananingba pokti ingna signa pothaningba mo oirami masado adubu nupa aduna hanjina tawrakpaduda meleisana adu karibu khallaba tallabasu tanna nupa adugi call adu pairami harauzai nupi duna call pairakpaduda meleisana adu hoi mai kaisu hek haidana matomta tumina lei nupi aduna tumina leibaduda nokmi tongna tamnganbaduna kaurei milei tabro tumabo nangbo kaigino mina phone tawraklaga tumin leiduna tadro milei nupa aduna asukyam nungsina tapna hairakpasida kari ahenbu wa yarubunu khangde saurap tawbagi khonthokta meleisana makha tarei kai lege nangna thengmusida phone tawreise hausikse nupi da phone tawbagi matam laba tumgi di leitadana kai jagine tawribano nangise nganglakliba khol adu tabada tamnganba sauningba mapoi kanamtana asigumba khol asi mangoda nganglakpa ngasi phawba leite adubu asumna nganglakpada mahak yamna sauningba oirami adubu pumnamuk phathaduna khummi kayam thengladana nangna sumna hairibano pungsi dungali aikhoidi chak tokpada ngairi ngaiko nangsi dum isawda langi sigayino aikoi si oina haibadi nangse wayamna ngangde hai aduga kaino nangna ingona nganglakli mayam sibo kaino haibani is aduna haibadi noi imungda kase aigi maramda wariyam sanari boire hoi bungo aisi mida yenglaga wa ngangi nangna nasega yam khenai adunani aina nongona ngangliba kholase yare tham nanga sananabu wari leite maram leitana phone chakat tawrukte oiragana nangi number se aina block piraktoy sounding ba haiba ba yam sounding le kaya da thawai usitana nganglibano haina khanbada adubu pumnamak adu phathai tapna mong hadana khumi nupina yam sagon base phatabani aduna sawbano nati nang nei ngonda sawri basina kai maram leiduna sawri bano hayo aduga ai phone ase ongta thamnaba tawki aina haigi khana tarokliba call asigi maram ayamta hairamki tumina tai meleisana adu kaisu khumlakpa ma tawje masado tumina tai khangningba amadi mahaksu poklibani aduna tamnganba tapna mana haigi haibu wadu makha tarai nang ai mafam amada hayingdo ongta unasi asimadi nangna khara yabi aigi thamoigi oibu wa khara nangon haisaki aduga nangi apam pamdadusu ai taning nangonda namfu sapu tawba ai pamde migi right matba misaktusu oijaningde hai aduna nang hayeng aigu unaba yagadoribra haibado ngaihak tumina lei wakhal munna khali kari tawbana phagani haina meleisana do ngaihak asumna munna khanthaba yaba ama munna khallaga meleisana do tapna khumlai hoyai unarasi ai nangi wado tabirage phare nang hayeng ai bulo ai hayeng di thabak lepagi thabak laklaga ngana suti lawbudusu ai nungaiti aduna ai thamage thengi harau yarakpasida karibu hena wado makha tagani aduna tumina leiri hoi haina phone aduma thamnare tamnganba harauba nungai ba mapuksai nupi asina harau yarakpada momon tawna khalli wakhal aduda hayengdi
ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤꯅ ꯍꯥꯏꯒꯦ ꯍꯥꯏꯅ ꯈꯜꯂꯤꯕ ꯃꯌꯥꯝ ꯑꯁꯦ ꯃꯉꯣꯟꯗ ꯑꯃꯠꯇ ꯋꯥꯠꯇꯅ ꯂꯣꯏꯅ ꯍꯥꯏꯔꯒꯦ ꯑꯗꯨꯒ ꯃꯥꯅ ꯀꯔꯤ ꯈꯜꯂꯤ ꯍꯥꯏꯕꯗꯨꯃꯁꯨ ꯑꯩ ꯇꯥꯔꯒꯦ ꯃꯁꯤꯅ ꯐꯒꯗꯕ ꯃꯥꯜꯂꯤ ꯍꯣꯏꯗ ꯑꯋꯥꯕ ꯋꯥꯈꯜ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯈꯟꯕ ꯍꯧꯅꯗꯦ ꯑꯩꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕ ꯅꯨꯄꯤꯁꯨ ꯅꯠꯇꯕꯤꯗꯨꯕꯨ ꯑꯁꯨꯝꯅ ꯃꯥꯅ ꯈꯟꯕꯒꯨꯝ ꯃꯦꯂꯩ ꯁꯅꯥꯗꯨꯁꯨ ꯈꯜꯂꯤ ꯋꯥꯈꯜ ꯑꯗꯨꯗ ꯍꯌꯦꯡꯗꯤ ꯎꯅꯗꯨꯅ ꯑꯩ ꯃꯉꯣꯟꯗ ꯑꯩꯁꯤ ꯀꯅꯥꯅꯣ ꯍꯥꯏꯅ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯕ ꯇꯥꯕꯅꯤ ꯑꯩꯒꯤ ꯋꯥꯔꯤ ꯇꯥꯔꯒ ꯁꯣꯏꯗꯅ ꯑꯩ ꯅꯨꯡꯁꯤ ꯍꯥꯏꯕꯗꯤ ꯂꯥꯏꯔꯗꯅ ꯑꯩ ꯎꯗꯅꯕ ꯊꯩꯗꯨꯅ ꯆꯠꯀꯅꯤ ꯈꯪꯗ꯭ꯔꯤꯌꯦ ꯑꯁꯨꯝ ꯇꯧꯅ ꯅꯨꯃꯤꯠ ꯑꯁꯤꯃꯗꯤ ꯍꯧꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯉꯁꯤꯗꯤ ꯊꯕꯛ ꯂꯥꯛꯂꯔꯣꯏ ꯍꯥꯏꯅ ꯂꯤꯂꯤ ꯃꯉꯣꯟꯗ ꯍꯥꯏꯈꯤꯕꯅ ꯃꯃꯥꯒꯤ ꯃꯇꯦꯡ ꯇꯧꯕꯤꯔꯝꯃꯤ ꯇꯁꯦꯡꯅ ꯃꯦꯂꯩ ꯁꯅꯥꯗꯣ ꯄꯨꯡ 8 ꯈꯔ ꯍꯦꯜꯂꯛꯄꯗꯨꯗ ꯅꯨꯔꯦ ꯑꯗꯣ ꯍꯣꯇꯦꯜ ꯑꯗꯨꯗ ꯆꯪꯂꯛꯂꯦ ꯆꯥ ꯊꯛꯄ ꯂꯥꯛꯄ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯩꯕꯅ ꯏꯀꯥꯏꯕꯣꯏ ꯀꯔꯤꯕꯣꯏ ꯅꯨꯔꯩꯗꯣ ꯃꯁꯥꯗꯣ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯗ꯭ꯔꯤ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯑꯟꯗꯔꯁꯇꯦꯟ ꯇꯧꯗꯨꯅ ꯃꯦꯂꯩ ꯁꯅꯥꯗꯣ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯂꯛꯏ ꯅꯨꯔꯩ ꯃꯦꯂꯩ ꯁꯅꯥ ꯌꯦꯡꯅ ꯅꯣꯏꯌꯨꯝꯗ ꯆꯪꯉꯨꯏꯅꯦ ꯅꯪꯁꯨ ꯂꯩꯔꯝꯗꯦ ꯅꯪꯅ ꯐꯕ ꯊꯕꯛꯁꯦ ꯅꯪ ꯉꯁꯤꯗꯤ ꯊꯕꯛ ꯆꯠꯂꯔꯣꯏꯗ꯭ꯔꯕ ꯅꯪ ꯍꯣꯇꯦꯜ ꯐꯝꯕ ꯌꯥꯎꯔꯝꯃꯤꯁꯦ ꯍꯣꯏ ꯆꯠꯂꯔꯣꯏ ꯉꯁꯤꯗꯤ ꯄꯣꯊꯥꯔꯒꯦ ꯇꯧꯕꯅꯤ ꯑꯗꯨꯒꯤ ꯏꯃꯥꯁꯨ ꯂꯣꯏꯅ ꯃꯇꯣꯝꯗ ꯍꯣꯠꯅꯕꯁꯦ ꯌꯥꯝꯅ ꯋꯥꯔꯤ ꯉꯔꯥꯡꯁꯨ ꯏꯁꯥ ꯈꯔ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯒꯤ ꯂꯥꯛꯑꯣ ꯌꯨꯝꯂꯣꯝꯗ ꯑꯣꯏꯅ ꯆꯪꯁꯦ ꯁꯤꯗ ꯋꯥꯔꯤ ꯁꯥꯕꯁꯦ ꯅꯨꯡꯉꯥꯏꯕ ꯍꯧꯅꯗꯦ ꯍꯣꯏ ꯌꯥꯏꯌꯦ ꯂꯥꯛꯑꯣ ꯑꯩꯁꯨ ꯅꯉꯣꯟꯗ ꯋꯥꯔꯤ ꯈꯔ ꯁꯥꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯍꯣꯏ ꯍꯥꯏꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯄꯨꯟꯅ ꯌꯨꯝꯂꯣꯝꯗ ꯆꯪꯂꯛꯂꯦ ꯆꯥꯛꯁꯪꯂꯣꯝꯗ ꯑꯣꯏꯅ ꯆꯪꯂꯛꯂꯦ ꯊꯣꯡꯅꯕ ꯏꯟꯁꯥꯡ ꯑꯣꯏꯅ ꯁꯦꯝꯒꯦ ꯍꯥꯏꯗꯨꯅ ꯊꯧꯔꯥꯡ ꯇꯧꯏ ꯐꯤꯗꯥ ꯑꯃꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯅꯨꯔꯩ ꯑꯗꯨ ꯃꯦꯂꯩ ꯁꯅꯥ ꯌꯦꯡꯅ ꯇꯞꯅ ꯑꯩꯅ ꯂꯥꯛꯏꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ ꯑꯩ ꯈꯪꯉꯦ ꯅꯪ ꯊꯕꯛ ꯆꯠꯅꯤꯡꯕ ꯄꯣꯛꯂꯝꯃꯣꯏ ꯍꯥꯏꯕ ꯏꯇꯥ ꯃꯗꯨꯒꯤ ꯅꯨꯄꯥꯗꯨꯅ ꯅꯉꯣꯟꯗ ꯁꯣꯏꯗꯅ ꯌꯦꯠꯂꯝꯂꯅꯤ ꯃꯗꯨꯁꯨ ꯑꯩ ꯈꯪꯉꯤ ꯑꯗꯣ ꯑꯩꯅ ꯉꯔꯥꯡ ꯐꯣꯟ ꯇꯧꯗꯨꯅ ꯌꯥꯝꯅ ꯊꯤꯅ ꯉꯥꯡꯈ꯭ꯔꯕꯅꯤ ꯀꯩꯒꯨꯝꯕ ꯃꯥꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯛꯂꯕꯁꯨ ꯅꯪ ꯑꯣꯟꯁꯤꯟꯅꯒꯅꯨ ꯀꯨꯃꯥꯒ ꯋꯥꯗꯨ ꯇꯥꯕꯗ ꯃꯦꯂꯩ ꯁꯅꯥ ꯅꯨꯔꯩꯗ ꯃꯨꯟꯅ ꯌꯦꯡꯏ ꯉꯔꯥꯡꯗꯤ ꯇꯝꯉꯥꯟꯕꯗꯨ ꯃꯉꯣꯟꯗ ꯀꯩꯁꯨꯝ ꯇꯧꯔꯛꯇꯦ ꯁꯥꯎꯕꯒꯤ ꯑꯦꯛꯁꯄ꯭ꯔꯦꯁꯟ ꯎꯠꯂꯛꯇꯦ ꯋꯥ ꯐꯥꯎꯕ ꯀꯟꯅ ꯉꯥꯡꯗꯦ ꯃꯥꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯕꯗꯨꯗ ꯀꯔꯤꯅꯣ ꯍꯥꯏꯕꯒꯨꯝ ꯏꯪꯒꯤꯠ ꯇꯧꯔꯛꯏ ꯃꯦꯂꯩ ꯁꯅꯥ ꯇꯞꯅ ꯀꯩꯁꯨ ꯍꯥꯏꯔꯛꯇꯦꯗ ꯏꯇꯥ ꯑꯍꯦꯟꯕ ꯋꯥ ꯑꯝꯇ ꯍꯥꯏꯔꯛꯇꯤꯌꯦ ꯑꯗꯨꯕꯨ ꯃꯥꯅ ꯍꯥꯏꯔꯛꯏꯕꯨ ꯑꯩꯒ ꯃꯥꯒ ꯈꯪꯅꯁꯤ ꯍꯥꯏꯕꯗꯅꯤ ꯏꯇꯥ ꯑꯩꯅ ꯌꯥꯗꯦ ꯃꯥꯒꯤꯗꯣ ꯑꯩ ꯅꯨꯡꯁꯤꯕ ꯑꯣꯏꯔꯣꯏꯌꯦ ꯏꯇꯥ ꯂꯃꯟ ꯈꯨꯝꯅꯕ ꯇꯧꯔꯤꯕꯅꯤ ꯍꯣꯏ ꯑꯗꯨꯅꯤ ꯏꯇꯥ ꯑꯩꯅ ꯍꯥꯏꯁꯦ ꯅꯪꯒꯤ ꯑꯋꯥꯕ ꯈꯪꯉꯦ ꯑꯩꯁꯦ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯗꯤ ꯀꯣꯏꯅꯧꯋꯣꯕ ꯑꯩ ꯀꯩꯝ ꯈꯜꯂꯣꯏꯕ ꯑꯩꯁꯨ ꯅꯪꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕꯗꯣ ꯄꯥꯝꯃꯦ ꯑꯗꯨꯕꯨ ꯃꯥꯁꯦ ꯑꯩꯒ ꯈꯪꯅꯔꯝꯕ ꯃꯤꯅꯤ ꯑꯩꯒ ꯍꯦꯛ ꯇꯣꯛꯅꯕꯒ ꯅꯉꯣꯟꯗ ꯍꯦꯛꯇ ꯑꯣꯟꯁꯤꯜꯂꯛꯄꯗꯨꯗꯤ ꯃꯥꯁꯨ ꯐꯖꯗꯦ ꯍꯥꯏꯕꯅꯤꯗ ꯁꯦꯜ ꯄꯥꯏ ꯌꯥꯔꯅꯤ ꯍꯥꯏꯅ ꯇꯧꯔꯤꯕꯅꯤ ꯃꯥꯒꯤꯁꯦ ꯑꯩ ꯈꯪꯉꯤ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯅ ꯉꯝꯅꯕ ꯇꯧꯕ ꯇꯥꯕꯅꯤ ꯏꯇꯥ ꯑꯗꯣ ꯅꯪꯅ ꯎꯗꯕꯒꯤ ꯋꯥꯅꯤ ꯑꯃꯨꯛꯁꯨ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯐꯥꯎꯋꯦ ꯍꯥꯏꯕ ꯅꯨꯔꯩ ꯃꯦꯂꯩ ꯁꯅꯥꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯏ ꯅꯨꯄꯥ ꯑꯗꯨꯒꯤꯗꯃꯛ ꯋꯥꯖꯕꯒꯤ ꯃꯃꯤ ꯑꯃ ꯇꯥꯕꯒꯨꯝ ꯇꯧꯕꯗꯨꯗ ꯍꯥꯏꯐꯦꯠ ꯉꯛꯆꯥꯅꯩ ꯃꯦꯂꯩ ꯁꯅꯥ ꯇꯞꯅ ꯃꯈꯥ ꯇꯥꯏ ꯃꯁꯤꯉꯩꯁꯦ ꯃꯉꯣꯟꯗ ꯇꯥꯊꯤ ꯇꯥꯊꯤ ꯆꯩꯕ ꯉꯝꯗꯦ ꯑꯗꯨꯕꯨ ꯀꯔꯤ ꯑꯍꯦꯟꯕ ꯊꯧꯑꯣꯡ ꯇꯧꯔꯛꯂꯕꯗꯤ ꯍꯥꯏꯅ ꯀꯤꯖꯕ ꯑꯃ ꯄꯣꯛꯏ ꯑꯗꯨꯅ ꯑꯩꯅ ꯊꯦꯝꯃꯤꯅꯤ ꯑꯩ ꯅꯉꯣꯟꯗ ꯋꯥ ꯂꯣꯠꯄ ꯑꯩ ꯄꯥꯝꯗꯦ ꯑꯗꯨꯅ ꯑꯩ ꯁꯦꯡꯅ ꯍꯥꯏꯒꯦ ꯏꯇꯥ ꯉꯁꯤꯗꯣ ꯃꯥꯅ ꯑꯩ ꯎꯅꯁꯤ ꯍꯥꯏꯔꯛꯏ ꯑꯗꯨꯗ ꯑꯩꯁꯨ ꯍꯔꯥꯎ ꯌꯥꯈ꯭ꯔꯦ ꯋꯥꯍꯩ ꯑꯗꯨꯃꯛ ꯇꯥꯕꯗ ꯉꯛꯅ ꯌꯦꯡꯏ ꯃꯕꯨꯛ ꯂꯨꯕꯤ ꯅꯨꯔꯩ ꯑꯗꯨ ꯁꯥꯎꯅꯤꯡꯕ ꯀꯜꯂꯛꯄ ꯄꯣꯛꯆꯩ ꯃꯇꯣꯝꯇ ꯄꯨꯛꯆꯦꯜ ꯄꯤꯛꯁꯤꯜꯂꯤ ꯃꯇꯣꯝꯇꯒꯤ ꯈꯟꯕ ꯃꯤꯑꯣꯏꯕꯅ ꯇꯨꯃꯤꯟꯅ ꯁꯦꯀꯦꯟ ꯈꯔ ꯂꯩ ꯑꯗꯨꯕꯨ ꯀꯩꯁꯨ ꯈꯟꯗꯕ ꯁꯥꯗꯨꯅ ꯍꯥꯏꯔꯛꯏ ꯍꯔꯥꯎ ꯌꯥꯈ꯭ꯔꯦꯕ ꯑꯗꯨꯗꯤ ꯌꯥꯝꯅ ꯐꯩꯅꯤ ꯏꯇꯥ ꯅꯪꯅ ꯈꯔ ꯎꯅꯔꯒ ꯋꯥꯔꯤ ꯁꯥꯔꯒ ꯑꯃꯨꯛꯇ ꯑꯩꯉꯣꯟꯗ ꯌꯦꯠꯇꯅꯕ ꯇꯧꯕꯤꯔꯣ ꯑꯩꯒꯤ ꯅꯨꯄꯥꯅꯒ ꯏꯁꯧ ꯀꯟꯕꯅꯤ ꯑꯩ ꯌꯥꯝꯅ ꯋꯥꯔꯦ ꯏꯇꯥ ꯑꯗꯨꯅꯅꯤ ꯑꯩꯅꯁꯨ ꯎꯅꯔꯒ ꯋꯥꯔꯤ ꯁꯥꯕꯅ ꯐꯒꯅꯤ ꯍꯥꯏꯅ ꯈꯜꯂꯕ ꯏꯇꯥ ꯃꯔꯝꯗꯤ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯆꯒꯠ ꯃꯤꯃꯥꯡꯗ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯄꯗꯣ ꯑꯩ ꯍꯩꯅꯗꯦ ꯑꯩꯅ ꯇꯥꯊꯤ ꯁꯥꯎꯅ ꯆꯩꯔꯒꯁꯨ ꯑꯃꯨꯛ ꯅꯪꯉꯣꯟꯗ ꯇꯥꯏꯅꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯑꯩꯅ ꯈꯜꯂꯤ ꯅꯨꯔꯩ ꯇꯞꯅ ꯍꯣꯏꯁꯦ ꯅꯪꯒ ꯍꯣꯔꯦꯟ ꯎꯅꯅꯤ ꯍꯥꯏꯕꯗꯨꯗ ꯐꯖꯅ ꯁꯥꯟꯅꯔꯝꯃꯨ ꯋꯥꯔꯤꯗꯣ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯟꯗꯅꯕ ꯍꯥꯏꯅ ꯑꯗꯨꯗꯤ ꯑꯩꯁꯨ ꯑꯃꯨꯛ ꯆꯠꯂꯒꯦ ꯅꯪꯁꯨ ꯊꯕꯛ ꯇꯧꯔꯤꯁꯦ ꯇꯧꯍꯧꯔꯣ
Khudak aduda oikiba Nuregi matau asi haipet ngakpamadi poksei. Adubu ka hena phatta wakal khaludi aduna tumina lehawi Milei Sanado. Magisu puwangba adugi waridu tamge khalambani. Phattaba wakal khanba puksel pikpi oirubana abhaba maset amata khanba ngamde. Aigi imanabisina tawrise aigi phananabani ko haina wakal aduda khande. Hana phattaba wakal aduna mang thaduna murum sonduna lambiduda halai. Madi aiga hana khangnaba nupasa pami boire. Aiga toknaba ngairi boire ko. Sel phaibaduda Madi phangdrabanina yam kadai boire. Kana khangba toknariba nupasina mari tawribasisu mana insilambrasu. Hosik matamse thazaba yaba amta leite. Aige gi mini hena phatti haibado atokna sumida. Mi amagi wakhalon adu khangda mana tauba mana ngangmana kak sumi haiduna asumna ngangduna nureido yumlumda halakle. Thokliba mayam asi magi maramgini ko haina mahak khande. Angakpani Nurei magi mabuksel asisu. Yenglasi Nurei na amung kalakpana magtha kanjawbana tungda ina kari tawrakpa haibado. Milei Sanado su haipet nungaitaba amadi masaduda puksei kudak aduda hongkiba magi maong aduda Milei Sana mapukning aduda asumna hairi. Aigi wahida kari asoiba yaukibano. Mana pukawgatuna chatkhribasiba. Aina khaliba wase lalabra. Aidi nupadubu nungsigi haiba ama leite. Hoida kaisu khalamoi aigi tanabo. Madi phana khanduna asumak lehawi. Hospital aduda thabak tawrini haina leribado yamna pendaba ma oire. Tasingna ngarang mapana mangonda tharakpa khol adubo hanjin taduna ta leire. Magina kong aduda adu yawna mapana jairakani haiba khaludi. Adunabu haidokanu haibu waphamadu hairibani. Mapagi masing khangbana maram oiraga amuk kai tawrakadra haina yamna mipaiba mapuksei. Aduga ruba mana Milei Sanado gi hawkiba wari wangba khangba ngamde. Tasingna khangliba haibabu mahak leikha tare haiba asi khaktani. Mana ungduna leibadubu uraga thabak tawba yawba amana mangonda onsinduna. Nahan kege yamana de khidubu yawre. Mathakra sabro. Problem lairadi ingonda hayudana. Puwangba noksay nokningba nate tasingna wakhalado wabe hinmandana noklibani. Sum wakhala makhalibani daw. Thoidokpa problem ama leiba nateda. Sum chahi matangsida luhong kay hongbagi wama lakba adugi ungini. Adugi uradi kahina khaluno matangnani adudi law kentilomda salusi daw. Puwangbado hoy haiduna satkirami. Staff aduga punna kentilomda. Ngarang numidang masagi mataw wahay adu tarabada asomda mapa saurel adu wakal yamna khali. Phana khanmu wakal natri mangol aduda pothaba waina leiribani. Chaurel adu hauziktada masana nupi yengwa yajiba sigi maram adu mayek senglakpagum tawbasida asumna hairi matomta. Mana nahan kay aina ngangbu wayajiba aina haiba lawjibase madugi taw ngambi mama masa aniduna insinbu oiramani. Onthok na hina isasi phana photnaida. Laikai kulasida naiba yaba naisilamduna sakraga migi laikai tudamu kaidawribano. Aibu mama masa du thiduna chaibana pharitra. Aina tawgadabasi karino. Ai hawjikti isa nupagi wa tabagi matam natri. Aduna ai luhongbagi wafam adu athu matamda leptaba yade. Natrabadi aigi sase mangba tari soidana. Haina kibadugi matung inna nupa adubu unabani haina Milei Sanado mafi fazaba setcha nupa aduna lawba lakpa ngaiduna leirami. Thana kiba pung aduna tarakpada haidokiba wa ngakpa amagum nupa adusu mabu lawba laktuna thongaldagi khara khasik chathokna leptuna ngaiduna leiri. Amaromda matam kuirabagi tungda masanupina nupa unaba satkani haibada pakhattuna hairi. Atai tokro nupa si kanano haiba nang imada wa lotkanu haiba na traiba. Tuka karigi nang natadribano nupa du kanano haibani. Milei Sana mamagi matawa duda nokningba maphawi Milei Sana tapna. Imana ba ni haiba ima ay ganong sinaba minati tabak ama satkina tawbani.
Nachaina nangona minamba wa ngangdauba leite. Ai salukige ngan halakani. Kaisu koigadaba nati ma. Melai sanado mamada sumna hairamduna yum adudagi thorakle. Thongal adudagi khara chatlaga nupado ngaiduna leirammi. Isam samna khanduna garidu tongduna asikpa mafam garden amarumda laklammi. Melai sanado masatuda yamna comfortable oidri. Midaga mangonda munna munna yenglakpaduda tamnganba madi karisu he khande haraubagi mami ama yam sauna tai. Mi khara komba mafam yengduna phamthai makhoi anido. Tamnganbadu melai sana mabu kokdagi ton phauba munna yengi yamna phajai ingna lemi khusemgi kaisu yeksin kesinba ma yauramde. Nupa adunaga munna yenglakpaduda yamna hainabadi oidri. Melai sana tapna nangna haine haiba wado hairo kuina leiba yaroi aduga ai mimangsida nanga sumaina kuina phambasu ai pamte lakpaga hanbagi wahiri zigagi ai siam naina jabro ongde tapthau kaisa sige apam hairo Melai sana sauning bana masado kainom tawre tamngan bado to munna yengna ai sigumbase hosik matamgi asa thakse kaya hainade ai sadi nanga saning boina khalo Upai leite nupado nokpa natana mana khangna sanaba khara order tawduna purakpa ngairi ayhak aduda makoi anido pothabu oina wai ama mahaidana magi thokpa tawduna tumina phammi makoi gi matawdo ukhiba kanana soidana noknagani tamngan badu melai sanadada lonna tumina yengdaba sana yengduna leirammi